Meitei ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯁꯨꯡ ꯌꯦꯛ ꯁꯂꯥꯏ ꯄꯥꯔꯠ 3 Meitei ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥ ꯂꯤꯛꯂꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯌꯦꯛ ꯁꯂꯥꯏꯕꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜ ꯂꯤꯃꯤꯟꯅꯁꯤ ꯌꯨꯝꯅꯥꯛ ꯑꯃꯒꯤ ꯌꯦꯛ 2, 3, 4 ꯂꯩꯔꯤꯕꯁꯤꯗ ꯀꯥꯅ ꯊꯥꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯌꯦꯛꯅꯤ, ꯈꯅ ꯊꯥꯔꯤꯁꯤꯅ ꯀꯣꯟꯅ ꯑꯣꯟꯊꯣꯛꯄ ꯆꯪꯖꯈꯤꯕ ꯇꯥꯡꯖꯈꯤꯕ ꯌꯦꯛꯅꯤ ꯍꯥꯏꯕ ꯈꯪꯕꯤꯒꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯅ ꯀꯔꯤ ꯀꯔꯝꯕ ꯌꯦꯛ ꯁꯂꯥꯏ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯔ ꯁꯟꯗꯣꯛꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯥꯏ ꯍꯥꯏꯕꯗꯤ ꯂꯥꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯁꯤꯡꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯣꯏꯇꯣꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ, ꯂꯣꯏꯇꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯃ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ, ꯂꯣꯡꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯂꯣꯡꯃꯥꯏꯊꯦꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯂꯣꯛꯇꯣꯡꯕꯝ ꯂꯣꯛꯇꯣꯟꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ, ꯂꯣꯏꯖꯥꯌꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯣꯡ ꯈꯣꯃꯨꯛꯆꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯣꯏꯔꯦꯟꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯂꯣꯡꯖꯝ ꯑꯃꯁꯨꯡ ꯋꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ, ꯂꯤꯃꯥꯕꯝ ꯑꯃꯁꯨꯡ ꯂꯤꯛꯃꯥꯕꯝ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯏꯁꯇꯥꯔ ꯂꯤꯟꯅꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯤꯁꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯂꯥꯏꯀꯪꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯃꯁꯨꯡ ꯂꯨꯋꯥꯡ ꯑꯣꯏꯕ, ꯂꯥꯟꯊꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯃꯁꯨꯡ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯡꯇꯦꯝ ꯂꯥꯡꯗꯦꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯃꯁꯨꯡ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯆꯤꯡꯀꯥꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ, ꯂꯥꯏꯔꯣꯡꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯂꯥꯡꯄꯣꯛꯊꯥꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯂꯥꯏꯔꯦꯟꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯂꯥꯏꯁꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯏꯁꯇꯥꯔ ꯂꯥꯏꯇꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ, ꯂꯥꯃꯥꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯏꯈꯨꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯏꯁ꯭ꯔꯝ ꯑꯃꯁꯨꯡ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯈꯨꯔꯥꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯧꯀꯥꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯂꯥꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯂꯥꯏ ꯍꯥꯏꯕꯗꯤ ꯂꯥꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯑꯇꯩ ꯑꯇꯩꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦ꯫
lai haibadi la na hauba yumnak sagei gi ataisu watli loidri aigi video asi like share subscribe amasung comment taubiyu asumna mathang yumnak sagei kayagi oiba yek karamba yumnak na kari karamba yek salai oiribano haibadu adum thamayamgi loksinggi damak thangatjarake yamna khangi hai haibadi nate asida asoyangam kaya yaurabusu mayamna ngakpigani kanglai Meitei yaifare ayum sidaba mapu